Manipur tangdu laitaba puraknaba Thadou Inpi, Arambai Tengol amadi CSO singga meepham pangthokkhre, apunbagi phirep laminanaba makhataba meepham pangthokkadori. Sianba saidi singani kungumdagi me ahumdagi kuki purupna meitegi mathakta landarakiba amadi kuki sing khaktagi oiba tokhaiba lengak separate administration pigadabani haina central lengakta talaga lakhibadagi sahi ani helaklaba fawba tangdu laitaba hanjinba ngamdana lerakhiba asida anoba mayon amada laktuna lamdam asida tangdu laitaba hanjinba ngamnaba thangjenba khongthang ama oina Thadou Inpi ga tampakta leriba meitegi CSO singi apunba meepham North AOC da leiba classic hotel da Sathakre. Meepham aduda meitegi CSO sing Kokomi Amuko Fox UCM Arambai Tengol ge miu singa saruk yakhi. Thadou Inpi gu aina miyoi tara taruk na saba delegation na meepham asi saruk yari haikhi. Kari hiramda khanakibage haibade saruk yakhiba singna phongdoklamkhide makhataba apunbagi oiba phirep lawminana ba meepham pangtholagani hairi hiram asida paudam ama. 2023 की मे अहुमदगी मणिपुर दा ओइरखिबा तंगदु लेतादबा फिवम अदुगी मतुंगदा थादौ इनपी अमसुंग मणिपुर की तंपाक्ता लैबा CSO सिंगा वारी सानरगा लमदम असिदा तंगदु लेताबा हंजलकनबगी खोंगथांग लाकपा असि मणिपुर की ओइनदि यामना सिंथानिङाय ओइबा नमित अमनि येलोमी सिंगना कनामता कीदे अकीबसु लैते खाबसु लैते not only to मेते खतंग नतना पांगन or any other tribes खुदिमत कसु थादौ community understanding से मणिपुर प्रेसिडेंट रूल लाखरब मतुंग अमसु मिनिस्टर ऑफ होम अफेयर्स ना मणिपुर की इरांग असिदा वारुसिन अमा लांगनबा अमसुंग तंगदु लेताबा हजिलकनबा CSO सिंग तोंगान तोंगान ना उनरगा मखोई की मोट लौबा मखोई की तोंगान तोंगान मिफम पांथोकपदि लेखरगसु लमदम सिदा लेरिबा CSO सिंग ना पुल्लगा तोंहाइना मखोई की थौदांग लौनबगिदमक्ता थांजलबा खोंथांग असिदि ngasi asina ahanbo oigedori community understanding se darkar le haibase koi ki pandamni asi yana na ngasi go pahan meepham asi hojik loisilakle mai lenana tharuya kiba Fox Kokomi UCM amasung Thadou Inpi gi mihu sing tholakuna makhoina kari khanaki kari matangda yano purakhi amasung matangi meephamna karam kanda pangthoknabagi warep lawki haibadi matangda mayam taminas hojiki di karimta pau pininga te khoi yam nungaina pangthokkhre adu mathangi ama apunbagi kanu plakani adu hojikti kaimta khoina pau pininga lete man khoi phajana peacefully yam nungsina pangthokkhre imphal da laga smaina meeting tawbuse simtang de kare khoningeba adu afaba maram amani maramdi masi normal siman hanjilana hona kamna yam afaba maram amani shanti production amasa haine shanti matang katara settlement yawbra adu yawde da settlement di yawdri atu mathangi meepham yawriba still in discussion, not yet been finalized yet, so we'll update later on. We discuss about the integrity of Manipur. Exactly, we also mainly focus about the IDPs in Manipur. Okay, without their resolution, nothing can be done. nakal ani gi CSO sing na lokalak ahan ba khongthang oiraga su ngasi gi meepham sina kari haina ki kari wafam yana ki haiba khangalamba leitraga su lamdam asida tangdu leitaba hanjalakna bidamakta lamdam asida leiriba furup ani gi CSO sing na punsilaga lorpa khongthang asina lamdam asida tangdu leitaba atenma matami manungda hanjalakparini haibigi thajaba asi lamdam sigi miyam da leiri video journalist yumnam mangangal oina na podam jariba Michael yumnam ISTV news classic hotel not AOC